Hello mayam, channel asibu nungsibiduna subscribe tawbiriba subscriber singbo ahanba maktada ikoknona khurumjari. Ngasi amuk mayamgi damakta puduna laksari Chayol gi oiba Rashi Phal haibadi hapta gi oiba Rashi Phal January gi tang 16 tagina February gi tang 1 phawbagi 2025 ki Chayol gi oiba Rashi Phal laduni. Channel asibu nungsibiduna subscribe tawbiramba amadi video asibu like tawbiramba kaubiganu. Ahan bagi Rashi asina Danu Rashi Chayol asi thoidokna sel santokpagi thabak tawbasingna mayamdagi amukka hena kanagani angam athau singgi mateng fangani awa ana kokani ikha thawa singdagi kanaba mateng phangani lanthum sangdaba matang su oiri ahaw thum saba phangani fajaba firol set chagani mahiroi sing masagi mathauda puning sangani aiba singsu Chayol sida thoidokna ming chatlu haiba phal piri. Mathangi Rashi asina Karkat Rashi Chayol asi maru oina ipa ima amadi oza guru nattaba miyoidagi pautak lawiganu ipa ima amadi ichinnaw singdagi mateng fangani laison tinsolda thawai yaugani mangha inung nungairoi nupa nupi ani siknau haiba phalsu piri haksang kaya nungairoi thabak tawbada thinthagani afaba oirabasu phattaba oirabasu mina adongi maramda ngangnagani. Mathangi Rashi asina Tula Rashi Chayol asi shana tawriba karbar adudagi isagi senthok lambi hengkatpa ngamgadawri thoidokna mahi manai ising sangom thauna singba yonba singna amukka hena kanagani thajadana asobo senfam ama phango haiba phalsu piri isagi anauba malsang kharasu lepsinba ngamgani laik laisu haiba amadi puksel chawa singa sanga tawgani isa isu sembagi wakhal chauna pokani. Mathangi Rashi asina Mithun Rashi Chayol asi ishana hona zaruba thabak amatta lemna mangloi Rashi asida pokpa pakhang lisabising nungsi waithungno haiba lei aduga yumba labasingna masa masu phango haina piri lau singu amadi farmna singba tawsing mawong maril tana mai pakani isagi afaba career amagi lambida sangsinba ngamgani anoba potlam seram phango haibasu lei haksangi oinadi khara sekshinbiu. Mathangi Rashi asina Vrishak Rashi Chayol asi leiwa tinwa tambada Rashi asigi pokpa miyoisingna hena siddha leigani hena phagatpa punsi mahing ama oigani titha mafam kaya satkani hana leiramba case luisinba ngamlagani haksang phagani lau singuga mari leinaba thabak tawbada sauna mai pakpa ngamgani isagi aningba amadi apamba kaya thungba ngamgani dangi thabak tawningani langfai tufai sattuna sendanba kanagani. Mathangi Rashi asina Mesh Rashi Chayol asi adom lengaki asaw sang amadi masin mawa satpasinga khangna sanagani isana tawriba thabak aduda hena thak wangkhatpa amadi mingsat phangadaba punsigi arangba matamni isagi sendo lambi hengkatkani anau project natraga thabak thorom paikhatpada mai pakani imung manung santi leigani isagi hingbagi thak hena wangkhatkani adubu adombu yengsinba yami. Mathangi Rashi asina Min Rashi Chayol asi sel thumgi lambida khara sontak lei sel thum laklabasu yungi senchat hengkatpana awawa kharadi mayoknagani thaudok wakthok kumgani sel thumgi matha khara sagani adumapu langfai sattuna sendanba singi oinadi Chayol si kanagani makhoigi oinadi senthok lambi marang kaiba phal piri anauba yungkai saba amadi anauba gari tongo haiba phalsu lei. Mathangi Rashi asina Vrishak Rashi Chayol asi adom tan tawningbagi wakhal pokani lebaki phamnaiba amadi asawa sangsingi minungsi phangani imung manung mot tinana leiminaduna amaga mateng pangnaduna hena saukhatpa haibadu oigani isagi wangang sangang amadi lisat sajat phajaba hengani isada kanagadaba marup mapangsing thengnabadagi makhoidagi kanaba mateng phangani pokning wakhal nungaigani. Mathangi Rashi asina Kumbha Rashi Chayol asi isana tawruba thabak ayamba mai pakani sanaroi sing mating leigani lebaki amadi isagi miksat purakani thabak chayeng exam yawbiu mai pakpagi phal sauna lei Khorirol gilamda laibasing su mai pakani miyamna dombo hena pamnagani
ꯀꯔꯕꯥꯔ ꯇꯧꯕꯗꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯕꯨ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯗꯥꯟꯕꯒꯤ ꯊꯕꯛꯇꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯕꯤꯒꯅꯨ ꯑꯗꯣꯝꯕꯨ ꯌꯦꯡꯁꯤꯟꯕ ꯃꯤꯒꯤ ꯃꯁꯤꯡ ꯈꯔ ꯌꯥꯝꯃꯤ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯁꯤꯡ ꯔꯥಶꯤ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝꯒꯤ ꯆꯥꯟꯅꯒꯗꯕ ꯁꯤꯟꯐꯝ ꯈꯟꯕꯗ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯊꯥꯖꯕ ꯌꯥꯕ ꯃꯔꯨꯞ ꯃꯄꯥꯡ ꯊꯦꯡꯅꯒꯅꯤ ꯏꯁꯥꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯗꯨ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄ ꯉꯝꯒꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯎ ꯍꯥꯏꯕ ꯂꯩ ꯃꯆꯤꯟ ꯃꯋꯥ ꯆꯠꯄ ꯍꯦꯟꯒꯠꯀꯅꯤ ꯂꯟ ꯊꯨꯝ ꯆꯪꯒꯅꯤ ꯍꯤꯡꯕꯒꯤ ꯊꯥꯛ ꯍꯦꯟꯅ ꯋꯥꯡꯈꯠꯀꯅꯤ ꯏꯁꯥꯒꯤ ꯁꯛꯇꯤꯒ ꯂꯣꯏꯅꯅ ꯃꯤꯡꯆꯠꯁꯨ ꯍꯦꯟꯒꯠꯀꯅꯤ ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯁꯤꯟꯒꯅꯤ ꯀꯔꯕꯥꯔꯗ ꯁꯦꯟꯗꯣꯡ ꯍꯦꯟꯅ ꯐꯪꯒꯅꯤ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯃꯀꯔ ꯔꯥಶꯤ ꯆꯌꯣꯜ ꯑꯁꯤ ꯇꯧꯔꯨꯕ ꯑꯌꯥꯝꯕ ꯊꯕꯛꯇ ꯑꯌꯦꯠ ꯑꯄꯟ ꯈꯔ ꯊꯣꯛꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯗ ꯌꯥꯔꯤꯕ ꯃꯈꯩ ꯆꯦꯛꯁꯤꯟꯕꯤꯌꯨ ꯁꯦꯜ ꯊꯨꯝꯒꯤ ꯑꯣꯏꯅꯗꯤ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯂꯩꯔꯣꯏ ꯑꯅꯧꯕ ꯌꯨꯝ ꯀꯩ ꯁꯥꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯪꯐꯩꯗꯤ ꯆꯠꯄꯤꯒꯅꯨ ꯑꯍꯜ ꯂꯃꯟꯁꯤꯡꯒꯁꯨ ꯋꯥꯈꯜ ꯀꯌꯥ ꯇꯤꯟꯅꯔꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯑꯃꯗꯤ ꯈꯠꯅ ꯆꯩꯅꯕ ꯇꯧꯕꯤꯒꯅꯨ ꯏꯁꯥꯒꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯕ꯭ꯔꯦꯛ ꯐꯥꯍꯧꯗ꯭ꯔꯕꯗꯤ ꯋꯥꯟꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯛꯀꯅꯤ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯀꯩꯅꯥ ꯔꯥಶꯤ ꯆꯌꯣꯜ ꯑꯁꯤ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯍꯦꯟꯒꯠꯀꯅꯤ ꯏꯁꯥꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯗ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯈꯠꯀꯅꯤ ꯑꯅꯥ ꯑꯌꯦꯛ ꯀꯣꯛꯀꯅꯤ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯄꯥꯏꯈꯠꯄꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯑꯗꯣꯝꯕꯨ ꯁꯛ ꯈꯪꯕꯤꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯂꯩꯒꯅꯤ ꯃꯍꯩ ꯇꯝꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯃꯔꯣꯝꯗ ꯏꯁꯥꯒꯤ ꯁꯤꯟꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯒꯤ ꯐꯜꯁꯨ ꯂꯩ ꯏꯁꯥꯒꯤ ꯅꯛꯅꯕ ꯃꯔꯤ ꯃꯇꯥꯁꯤꯡꯗꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ